ꯑꯃ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯇꯥꯍꯟꯕꯕꯨ ꯈꯌꯥꯗ ꯆꯥꯎꯍꯜꯂ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒ ꯑꯩꯒ ꯑꯗꯨꯗꯒꯤ ꯎꯃꯣꯔꯣꯛꯀ ꯍꯥꯞꯄꯁꯤ ꯎꯃꯣꯔꯣꯛ ꯃꯄꯥꯟꯅꯦ ꯑꯗꯣ ꯃꯦꯠꯄ ꯁꯤ ꯁꯂꯥꯗ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯈꯥꯃꯦꯟ ꯕꯖꯥ ꯑꯗꯩ ꯕꯣꯔꯥ ꯑꯃ ꯁꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕꯅꯦꯕꯀꯣ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯁꯤꯁꯦ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯍꯧꯒꯠꯂꯣ ꯑꯩ ꯉꯝꯃꯣꯏ ꯅꯪꯅꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯑꯩ ꯉꯝꯃꯣꯏꯕ ꯑꯗꯣ ꯎꯃꯣꯔꯣꯛ ꯆꯠꯂꯣ ꯎꯃꯣꯔꯣꯛ ꯆꯥ ꯐꯠꯇꯦ ꯆꯥꯔꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯑꯝꯇ ꯅꯠꯇ꯭ꯔꯗꯤ ꯆꯥꯛꯀ ꯆꯪꯉꯔꯣꯏ ꯅꯥꯇꯣꯟꯒ ꯅꯥꯇꯣꯟꯒ ꯈꯣꯡꯗꯣ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯣꯡꯂꯥꯎ ꯄꯥꯔꯇꯤ ꯃꯣꯡꯂꯥꯎ ꯄꯥꯔꯇꯤ ꯌꯦꯔꯨꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯅꯦ ꯌꯦꯔꯨꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅꯦ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯥꯟꯁꯤꯔ ꯌꯥꯏ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯑꯃꯨꯛ ꯇꯥꯍꯟꯗꯕ ꯃꯌꯥꯏ ꯃꯈꯥꯗ ꯌꯥꯝ ꯋꯥꯏꯅꯤ ꯍꯤꯟꯖꯥꯡꯁꯦ ꯑꯅꯛꯄ ꯈꯛꯇꯪ ꯑꯣꯏꯗꯤ ꯐꯕ ꯈꯔ ꯂꯥꯎꯕꯅꯤꯅ ꯑꯣ ꯉꯥꯎ ꯈꯨꯟꯖꯜꯂꯛꯏꯅꯣ 좀 잘해. 잘 올리는 거야? 연동을 쌓이네. 진짜. 뭐 이제 웅아.
Agora. Não. Mà bên ngoài là xài quá. Rồi sakit pula. À. Nó hài. Hayır. Hả? Nó dùng cân là sao vậy? Hả? Ulau dia ni. Aduh mẹ ơi, cha bữa xin lỗi đấy. Rồi gì ra bây giờ nó chưa hào rồi còn gì nha chị. Dùng chung bên nè rồi ai sầu bi nằm trái sầu bi làm bào này bạn. Ra xả bên sầu bi nó hào với hình nó có. Rồi nó xả bây giờ nó xả đấy mà xả ra. Rồi 하여튼 마찬 비디오도 뭉탱이랬지 아주 비디오 쌤 깡지 로셀라게 얌 짱하고 그리고 했는데가 그래서 얌자 이거 짱 무슨 얌 말이야 그래서 나 마찬 비디오도 팅했지 시 하라고 로셀라게 바이바이 Yeah.